All Manipur Ethical Socio-Cultural Organization Amesco na MEITEI Pangalgi Advance Eid-Ul-Zuha 2025 Thouram Mari Leinana Khodolpot Tambagi Thouram Pangthokkhre Vishnupur District Manung Chanalaiba MEITEI Pangal Khundariba Kwakta Multipurpose Hall the Pangthokkiba Thouram Maduda Maipak Ningthau Committee Anjuman Isla Mosra, Jamiat Ulama, All Kwakta Youth Volunteer Organization, All MEITEI Pangal Youth Association, All Kwakta Coordinator Committee na punna kustam naduna Khodolpot Tambagi Thouram adu pangthokki Kwakta maning singda khundariba Kangpopi District manung chanalaiba Nongsai Chirugi Khunja singa MEITEI ga laktuna MEITEI Pangal singna Khodol Tambagi Thouram adu mapung fana pangthokki Amesco na pangthokkhre Advance Eid-Ul-Zuha 2025 asi Kwakta gi leiba tongan civil society kaya marunga pulak punna sarip kaya mandarakanda koi pangthoksa maruina aikudi nangam asida lamdariba aikudi furupsi amasu nalingagi matangdagi thona nungsi sanana lairaba furupsi asi ngasigi asoba tongan ba sapuda sapu kaya sangakna lamdam asigi lebak rehau sanadaba adungma mawong mataw kaya marunna maram oiraga lamdam asi ngasigi tongan ba khaibung gi wakhalon kya ngun lai adungma wakhalom adu aikuna sakchana thlingagadabni haiba adungma apunbagi firep amaga loinana ngasi Amesco na maru iba thogdang mogduna maipak unthok committee aduna loinana jamit anjuman akibo ampo amasung all Kwakta coordinating committee hariba tongan ba adungba Kwakta gi leiriba civil society siga loinana aikuna tharam asi akoi amatani amasung akoi kudimak nasi sanana himinaba loinana pirak ibsa kusing asi akoi kudimak na thinagani harisi nasi press briefing ni thamjani